Lakliba January ki tang kuntra mathoi da satkadoriba Manipur Kanba Khongchat asigidamak Shem-Shaba punamak Loire miyamna sintha leptuna Khongchat asibu sagonaba Coordinating Committee on Manipur Integrity Cocomi na khanglakli ngasi lampel da leiba Cocomi gi mayai loisang da pangthokpa pawgi mifam amada lupasi convener YK Dhiren hai pangthokadoriba amadi satkadoriba miyam gi Khongchat asigidamak Shem-Shaba punamak Loire Manipur Kanba Khongchat asi lakliba tang kuntra mathoi gi ayuk pung 10 tabada Kwakeltel da leiba tidim ground dagi Khongsan bahogani Khongchat asina tidim lambida laktuna Kaisampat junction dagi wahengbam laikai tamna satkani Khongchat asi makhatana Nagampal paringda laktuna thamaiban da leiba thau ground da pandungpam oigani mafam aduda miyam gi mifam amasu pangthokani haiki YK Dhiren makhatana hai lamdam asigi tongan ba sinpham da leiriba miyam na numit asida nomagi sintha leptuna isagi tawdaba yadraba thawdangni khana Khongchat asida sarug yabiyu tangdu leitaba khunai ama oina bahona bada aikhoi puna thawdang lomina se sanglaba matam asi India langangna kuki narco terrorist sing sawatuna lamdam asida irang thokhanduna amadi miyoibagi hak kaya namsinduna thamli India na sathariba thawng asigi mayokta apunbagi khonjel ama mathau tarakpana Khongchat asi tangai phadana sinbani maramaduna kanglu phurup khaidana mipum khudimana Khongchat asida saruk yaminaduna tangdu leitaba lamdam ama oina bahona minase Khongchat asigi damak miyam gi sathok sasinda khudong sana ba transport ki loop singna su mateng pangbiu lekai gi club amadi organization singna su isingna singba agama mateng pangbiu haina YK Dhiren makhatana phongdokhi Hamatagi Khongchat asi maruoina ikoina tidim ground dagi kwagithen gi ayuk pung 10 tamo tamda punbiraga Manipur gi tongan mafam dagi laiba sinpham khudimakte sinphang video khudimangna tidim ground da pulla matungda tidim ground dagi koi tidim lambi sida kal tamna somda kaisam part faw fa haigal akanda kaisam part dagi amu aikoi waheng laikai fawraga waheng laikai dagi naga mapan dagi khuyathong taraga khuyathong dagi thamoiban road chatlaga aikoi Thamoiban gi Thamoiban Athletic Union gi ground da ekoi miyam gi oiba public meeting amaga loinana hariba function asi pangtok jagani hariba Khongchat asi taruk yan minasi amasung mapun phan minasi habisi ai thamjage dugo loinana hariba Khongchat asi mapung phana bugi damakta ekoina hana sumangjongna na thamjakre Manipur da leiriba sinpham khudimukta sinbang biriba punamakna isa gi sinpham du nongmagi oina madu thadok pirakanda hariba Manipur Kanba Khongchat asida saruk yaminasi aikoi saruk yamina baglona leipak khunai se tangdu leita ba khunai ma oina bohona bada isagi responsibility isagi thogai du longminasi